ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯟꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯣꯃꯩꯅ ꯊꯥꯔꯛꯂꯤꯕ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯑꯗꯣ ꯉꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯆꯞ ꯆꯥꯅ ꯀꯨꯟꯖꯣꯟꯅ ꯃꯍꯥꯛꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯍꯨꯏꯖꯥꯎ ꯑꯗꯣ ꯑꯃꯨꯛꯇ ꯉꯪꯂꯒ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯩꯁꯥꯜ ꯑꯃꯗꯤ ꯍꯨꯏꯖꯥꯎ ꯑꯗꯨꯒ ꯌꯥꯝꯅ ꯈꯥꯛꯅ ꯂꯥꯎꯅ ꯉꯪꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ, ꯆꯤꯈꯥꯏꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ, ꯃꯁꯥꯗꯣ ꯏꯄꯥꯏ ꯊꯕꯥꯏꯔꯔꯤ꯫ ꯑꯗꯨꯛ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯩꯁꯥꯜ ꯑꯗꯨ ꯎꯔꯨꯕꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯂꯤꯕ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯍꯨꯏ ꯑꯁꯤꯕꯨ ꯌꯥꯏꯕꯤ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯨꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯖꯤꯜꯂꯤꯕ ꯍꯨꯏꯖꯥꯎ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯉꯛꯁꯪ ꯉꯥꯡꯕ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯊꯧꯒꯠꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯥꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯆꯤꯈꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯍꯨꯏꯖꯥꯎ ꯑꯁꯤ ꯆꯥꯎꯔꯕ ꯑꯃꯨꯕ ꯀꯩꯁꯥꯜ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯦꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯨꯏ ꯑꯁꯤꯅ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯁꯥꯜ ꯑꯁꯤꯕꯨ ꯊꯥꯔꯛꯂꯤꯕ ꯈꯣꯃꯩꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔꯗꯤ ꯃꯄꯥꯡꯒꯜ ꯍꯟꯊꯔꯒꯅꯤ꯫ ꯑꯗꯨꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯗꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯥꯊꯤꯔꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯍꯤ, ꯑꯩꯗꯤ ꯀꯥꯎꯔꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯑꯩꯅ ꯇꯨꯝꯊꯅꯕ ꯁꯨꯔꯝꯂꯤꯕ ꯂꯩꯔꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯔꯝꯂꯒꯅꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯃꯄꯥꯝꯗ ꯂꯩꯔꯨꯀꯣ ꯍꯥꯏꯕꯕꯨꯅꯦ ꯏꯊꯟꯗ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯂꯥꯛꯂꯦꯕ꯫ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯈꯣꯃꯩꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯔꯛꯂꯤꯕꯗꯣ ꯎꯍꯧꯕ ꯅꯠꯇꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯁꯣꯝꯗ ꯃꯍꯥꯛꯀꯤ ꯀꯩꯁꯥꯜꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯁꯤ ꯑꯩꯒꯤ ꯅꯥꯛ ꯌꯧꯔꯛꯂꯦꯗꯅ ꯍꯣꯏ, ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯁꯨ ꯆꯠꯂꯨ꯫ ꯑꯩꯅ ꯅꯪꯕు ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯍꯥ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯑꯥꯗ ꯂꯩꯊꯣꯛꯂꯒ ꯇꯥꯃꯣꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯁꯨ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ? ꯀꯨꯟꯖꯣ ꯍꯥꯏꯕꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯕꯨꯁꯨ ꯃꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯣꯛꯂꯕꯗꯤ ꯑꯩꯁꯨ ꯄꯥꯡꯒꯜ ꯍꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯃꯍꯥꯛꯅ ꯁꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯑꯃ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯈ꯭ꯔꯣ, ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯆꯣꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯕꯗꯨꯗ ꯍꯜꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯀꯣꯛ ꯆꯠꯈꯤꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯗ ꯇꯥꯃꯣꯁꯦ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕ? ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯨꯄꯥ ꯃꯁꯦꯟꯒꯤ ꯂꯥꯟꯅꯤ꯫ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯑꯩ ꯂꯥꯟꯗ ꯌꯥꯎꯒꯦꯗꯤ ꯍꯥꯏꯖꯈꯤꯗꯦꯗꯅ꯫ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯄꯔꯞ ꯂꯥꯛꯂꯤ? ꯍꯟꯈꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯍꯟꯈꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯒꯗꯕꯅꯤ꯫ ꯍꯟꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯑꯗꯨꯒ ꯀꯥꯡꯈꯜ ꯅꯤꯡꯊꯤꯅ ꯌꯦꯞꯁꯜꯂꯨ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕꯅꯤꯀꯣ꯫ ꯆꯠꯂꯣꯏꯗ, ꯑꯗꯨꯝ ꯂꯩꯒꯦꯕ꯫ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯊꯋꯥꯏ ꯑꯗꯨꯝ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯅ ꯃꯨꯠ ꯇꯥꯛꯅꯤꯡꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯄꯥꯝꯗ ꯃꯇꯝꯈꯔ ꯂꯩꯔꯨꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯤ, ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯄꯥꯏꯔꯛꯄ ꯃꯆꯤꯟ ꯇꯨꯝꯕ ꯃꯩꯔꯤꯛ ꯑꯃꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯪꯒꯟꯗ ꯄꯥꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯨꯗ ꯈꯣꯃꯩ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯨꯟꯖꯣꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯡꯀꯥꯞ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯝꯂꯤꯕꯗꯨ ꯎꯔꯦ꯫
madu ubada khomai chen chin duna masi thokane haidana aina napam da matam khar leiru sodana haibu aina haiba indaba haujite kari thoklage base asumna khomaina mahaki nupi adupu longthokna hipallaga mahaki mafaigan aduda mon khangna handuna hoi taro nangbo ha tabra minangbo asumna mahakna kana kauri adubu mahaki nupi di hoi mai amata hairakidri amai ba khomai hena pakhalakli mihun thaun jingdadi mihun di khara leiri khomai parap mahaki nupi bu kon khatuna imung lomda pusankhri phamungda ningthina hipallaga mihun thaun jinglaga madubu kamdau sigi haiduna wakhal tarakli asomdana kamdauri kunjogi manakta leiriba khomina tharakliba kaisal ado asum pangkal hantarakli maramdi khomaina mangonda talaktaba amadi mahaku panggal thauna hablaktabadagini adubu khomairi kaisal aduna karam thoklabagi haibase kauthokiduna mahaki nupigi maikai romda mamai onsankhri masidagi di khomaina kunjona tharakliba tenjai maru adubu satnabagi damakta mahang leiwa mantra kaya sonduna mahaki makut aduna mahaki nupigi manangan aduta uru unglaga makut aduna khusa ado mareng chattuna yamna kana singthokli asumna khusa singado huru unglaga leiwa mantra kaya sonduna singthokpadagi di angan bamai ado tapna thorakli adumna thorakla matungda mari ado tholokka pungloi lor matungda mafam khangana tumak mangkhri masidagi di khomaina mahaki nupi wakhal laknaba hanna kauduna lewa mantra kaya sonduna mahaki mapangkal hananaba yamna kana honari adumna tawbadagi di mahaki nupi do mamit tapna pangthoraklei mahaki nupi mamit hek pangthorakpaga khomai kanagumba amanna magi lusamda laklaga haidat pagum masa do saina phangi phamlam liba kangthol adudagi mahaku laktuna chingthokraga mangol sumang lomda laktuna langthorakhi khomai yamna kanna mangol jaisilaba matungda sumangda phadrak launa tasali khomai saireng mayu do nabna khangma ngamdrabani sayeng maru adu natana makhwang amadi makok makhut masapuna mak chaina khongi chaina khonda mahak pungau ngaurabani adumna khomai do kana gumba amana lusamda pairaga langkibugum lakno langthokibadu da khomai nupi do senthorakli matam maruda khomaina yamna kanna nak imungdiki mapan thorkanu thonglon salu hajun lorpodagi mahaki nupi su pakhatpoi lakpoi thongodo lonsin khri madugi matungda singongda paktharaga khomai do kari tawribagi hajun jingli tanja adudi mafam mado khomaina lewa mantra sonduna amubu maikuna pumam maman khrabani khomaina adumna sumak adutta masa sokna ta khibaduda mahaki mataw sagon adusu chensilake tawi adubu khomaina mafam maruda amubu maikhu sabul ama puthokuna mahara tawriba thabaga se kana amata uhan khidrei adumna hek mamsin khibaga asomda kunjogi manakta leiriba khomai gi kaishalado mamit ado ngangsangna mai brang hauduna chakaklaga mamit ado ngangsangna pangthorai ngasai makai kunjogi thadorakliba angang ba mairina phiri kariba makok ani panba huijaw aduna lusamda lakaga soro laknu singduna phubada phadrak tawraba kaisalni adabai khanghaudana mapangan khanglak laktuna ngasai tawdo mongda mamit ado mai bang hauduna mamit aduna ngarang maina saklaga kunjona thakliba hui aduki makhwang aduta songsillaktuna mayana chiklaga laktuna langthokhibada kunjogi manakta mahaki huiado upsenduna tai adubu khanghaudana huiado amuk nauna khanghau haugullaga yamna yangna ngangduna songsillaklaga khomaigi kaisal aduta chikna bagidam songsilakli matam aduta kaisal aduna su makhong khongwang ani do thangkatuna yamna kanna songsilakli ba hui makok ani panba hui adugi lusamda laklaga laimai namsinduna thamkhri aduga maya aduna chiktuna phadra haidatli adumna torok badutta kunjo mahage masa do yamna thina sokthari mahage masa mu punamak nabna khangba ngamdrabani matam aduda kunjona kamdongni sire hanjin basu yabrati tawri mu wasida khomaina hanjin khrabari uthokna phakhranda natrabari ngasi gi ahi ngasida ai soda thawaya se manglaini nongsi khra thuna ngalabadi phakhrnida adumna kunjo do maithiragani haiba khanakpadagi nongse khra thuna ngalabadi phagani haidna taksi soli adumna mahakna taksi solingai mahaki maraibak phabana nongdi ngaphum tarokli nongalamdai gi yen khongba horoklaba aduta kunjona to si orebadi pharedana khangani
ngasi asisu aina maithiraba mathangdadi aina kaidoropage haibado yingange khangani adumna kunjona khallingai somda khomya thariba kaisal aduna kunjona tharakliba thadokna thamliba makok ani panba hui adugi makok namada makok ani namkhri aduga makok namadana kaisal aduna mayana chiklaga makutka korana segai khibada hui ado tangkhai tana leimaida pharang chungduna taduna siri adumna segai khiba aduta kunjogi masado tangkhai tabagum tasengna akanba chaina phangki maram maduna kunjo leimaida pharang chungduna oli masidagidi kunjona tawriba thabak khudimak mangda tariba segairaba huising aduta thajin khiba maha ke thawai mel punamak khudakta kauthok haudrabadi maha chu siba tare khalladuna khudakta thawai mel ado kauthokli aduga maha ki masada amukhana changsinkhri tawriba thabak punamak asi magi masamung yaujariba thawai mel sing adudagi saruk khara khaidoklaga thawai halo matungda hudok hendona pangal kallaba sa sing olhallaga sikhai na halibani masidagidi kunjoto sormapi honona leimaida longkhrak longa taduna leiri somta kamdori nongan thorakpa aduta khomaina sumaha ke kaisal adupu kaukhri matam aduta kaisal aduna khudakta kunjogi manakta chongsillamlaga sikki hadun tawrini tanjani matam aduta khomaina kaurokpa aduta khanghaudana kaisal ado swai mangkhraga kunjogi mamangda phawlari mahana siktuna haidatuna halage khanjaramba kunjo ado chikaudaba phangaudaba aduta kaisal ado ngangduna khomaiki akoibada ungnu leiri matam aduta khomaina asawa punamak phathabiro haujikti inung taina ngalakadori asaw khambi maimut piro nahan phamda hanbiro asumna hairaga khomaina lewa mantra suduna kaisal aduge marai bakta nan tharubadagidi kaisal ado tapna momentta ngsanglamba mairi karambado tapna hanjinduna haujikti amubu maikhu onduna mafam marak khangna saithotuna mangkhri adumna hek losin khibuga nongchu khara ngan thurakaba adudagidi khomaina tawriba thabak ado haujikti tapna losilladuna mahaki masada koisalamba sumang adubu pungmu muna koisalamba amubai kodo loinamak phakri masidagidi nongsu ngan thuroklabanina sagol haibadi khomaigi matau sagol ado manaka chinsilakli usik adu su chinsilakli aduga khomaigi nupisu thong adu hangduna tapna thurakli akoibado koyeng jengi matam aduda khomaina mahaki nupida yamna sauna masi punamak nahangna aina haiba indabadagi thoklibani nang aina haribasini nong hek nganwaga nang yumda matam khara leirugadabani natrabadi nang ai amadi ai sa punamak chiba tabani ai ima do kanba yarambani adubu thawdok asina maram moiraga mahaksu sikribani imana sikriba asigumna nang ai amadi isa ai khoi ohumak chiba tabani nang na ai khoi ohumak pu punna himina si harabadi matam khara na yumda leirugadabani adumna hairakpada khomaigi nupina hoi ai ipamda matam khara leiruragi adabu ai wafam matangdi haijaramgi hayo kari wafam no kari damak na hangna yum masid tanna muk lakpano aigi inempok tamogi ima aduna lai khidringai mana hinglingai matam aingonda lewa matam birami kari aigi ima nabo kari karamba lewa adodi atei nati mapuroi bra langpai chakrab matungda yum masibu ngakpi senbinaba mina sokopan bangamdanaba lai ama koktoktuna sanabagi thabakni mado aina ngasi phawba lusin bangamdana leklabadi maki chakthak ungtigi hungadabani ado aina tamoda haibadu ngamdraba kaido bai ngamoidoribano ha nangi lai pet lawdu lusin badudi aigi waina gi thabakni madugi dabak nahangna khanbiyo haidi aisu khalibani yum masigi akoibada kanagumba khana sanaramba tilmu phattaba laimu phattaba khara leire haibase madubu aina kadai phawba sumbage haibadudi aina khangludabani hajiki nahakna hairabani na ai wakhal tarakli phare aina thokpa laitai na horagi ngahana adumna kok hairabadi potasi pharoidro phare nahak chatlo anahak aina kawba lakchu phawba sunak lakpa yade ko kaino harisibo nongphong ngandri nongan ba ngandaba madu thirano chalo mi punamak mapanda sungmangda lambida langnaribasi nang tadabro chalo aina haribasini nongan khrabadi mafam masai kainuma muk torokadoribani satlone nangbo adumna khomaina hanjin hairakpa aduta khomaigi nupido yaman nungaitana chatkhi matam aduda khomaina mahaki uchik aduda taribara chekla matam punamakta nahang aigi teng pangbidon ta laklibani
ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯥꯎ ꯇꯝꯕ ꯂꯥꯛꯎ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯍꯥꯛꯁꯨ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯅꯍꯥꯛ ꯇꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯊꯧꯋꯥꯏ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯈꯣꯃꯩ ꯏꯕꯦꯝ ꯑꯁꯤꯕꯨ ꯑꯩꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯗꯒꯦ ꯏꯇꯥꯎ ꯁꯒꯣꯜ ꯀꯔꯤꯕꯨ ꯀꯥꯏꯔꯨꯅꯤ ꯍꯥꯏꯕꯒꯤ ꯇꯧꯒꯗꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯕ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗ ꯏꯔꯣꯏ ꯇꯣꯡꯉꯨ ꯍꯥꯏꯕꯗ ꯏꯔꯣꯏꯗꯒꯤ ꯇꯥꯗꯨꯅ ꯋꯥꯟꯊꯗꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯛꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯣꯍꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯤꯟꯅꯗꯨꯅ ꯁꯨꯡꯇꯥ ꯇꯥꯍꯟꯗꯅ ꯊꯧꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯩꯁꯦ ꯁꯒꯣꯜ ꯅꯠꯇ꯭ꯔꯦ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯃꯥꯅꯤ ꯏꯇꯥꯎ ꯁꯒꯣꯜ ꯃꯈꯣꯡꯅ ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯍꯥꯛꯄꯨ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯇꯥꯎ ꯆꯦꯛꯂꯥ ꯇꯥꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯔꯒꯦ ꯆꯠꯂꯨ ꯉꯔꯥꯡ ꯅꯍꯥꯟꯅ ꯑꯗꯨꯝꯅ ꯀꯣꯛ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯃꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯌꯥꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯁꯧ ꯂꯥꯡꯉꯛꯀꯗ꯭ꯔꯥ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯀꯤꯗꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦꯗꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯨ ꯑꯋꯥꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯉꯔꯥꯡ ꯆꯠꯂꯣ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯀꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯣ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯃ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯂꯨꯔꯤ ꯍꯟꯗꯛ ꯊꯥ ꯈꯔ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕु ꯈꯣꯃꯩꯅ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯣ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝꯁꯦ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯛꯂꯕꯅꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗ ꯈꯣꯃꯩꯁꯨ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯃꯁꯥ ꯆꯣꯛꯊꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯨꯟꯖꯣꯁꯨ ꯑꯗꯨꯃꯉꯥꯏ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯉꯁꯤꯁꯨ ꯍꯥꯏꯕꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯁꯨ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣꯅ ꯁꯤꯗꯒꯤꯗꯤ ꯎꯀꯛ ꯋꯥꯀꯛ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒꯤ ꯊꯕꯛ ꯇꯧꯔꯔꯣꯏ ꯈꯣꯌꯨꯝ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒ ꯀꯣꯟꯅꯅ ꯅꯟꯊꯦꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯗꯨ ꯐꯥꯎꯕꯗ ꯉꯝꯂꯛꯂꯕꯗꯤ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯏꯕꯤ ꯂꯧꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯑꯁꯤꯕꯨ ꯑꯩꯅ ꯀꯧꯊꯣꯛꯂꯒ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯊꯥꯒꯗꯧꯔꯤꯕꯅꯤ ꯎꯃꯪ ꯂꯥꯏ ꯑꯁꯤꯕꯨ ꯉꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯅꯠꯇꯦ ꯎꯃꯪ ꯂꯥꯏꯕꯨ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯂꯥꯏ ꯑꯣꯏꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯃ ꯄꯤꯁꯜꯂꯒꯦ ꯐꯩ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯅꯔꯨꯈꯤꯒꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯎꯔꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯪꯍꯧ ꯍꯧꯒꯠꯄꯗꯨꯗ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯇꯨꯅ ꯅꯥꯔꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣ ꯃꯁꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯀꯌꯥꯗꯤ ꯀꯟꯅ ꯆꯩꯅꯥ ꯄꯤꯔꯝꯂꯒꯦꯕꯣ ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯁꯤ ꯍꯩꯕꯗꯤ ꯋꯥꯈꯛ ꯍꯩꯕ ꯖꯥꯠꯅꯤ ꯀꯔꯥꯏꯗꯕꯨ ꯇꯝꯂꯨꯔꯤꯕ ꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯔꯝꯈ꯭ꯔꯦꯗ ꯃꯍꯥꯛꯅ ꯊꯔꯛꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯒꯨꯟ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯣꯏꯅꯃꯛ ꯉꯝꯃꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝꯗꯨ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯐꯥꯎꯕ ꯂꯪꯈꯤꯕꯗꯨꯗꯤ ꯄꯦꯜꯂꯤꯍꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯊꯦꯡꯅꯕꯗꯒꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗꯤ ꯑꯌꯨꯛꯇ ꯁꯥꯖꯦꯟꯒꯤꯗꯃꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯄꯨꯜꯂꯤꯉꯩꯁꯤꯗ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯂꯥꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯝꯗꯧꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎꯍꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ
ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎ ꯍꯧꯗꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯀꯨꯟꯅꯤ ꯊꯥ ꯑꯃ ꯀꯔꯤ ꯃꯁꯨꯝ ꯌꯩꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥ ꯀꯨꯡꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎ ꯍꯧꯕ ꯍꯥꯏꯕꯁꯤꯃꯗꯤ ꯈꯔ ꯈꯨꯌꯧꯅꯒꯅꯤ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁꯪꯕ ꯁꯪꯗꯕ ꯍꯥꯏꯕꯁꯨꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯃꯇꯨꯡ ꯆꯣꯟꯊꯔꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯕꯛꯁꯤ ꯁꯤꯜꯂꯁꯤ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤꯁꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯗꯇ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯗꯨꯅ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎ ꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯐꯣꯜ ꯐꯪꯉꯣꯏꯗꯧꯔꯤ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯋꯥ ꯆꯠꯄ ꯆꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯅꯍꯥꯛꯇꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯅꯤ ꯅꯍꯥꯛꯅ ꯂꯩꯇꯥꯏꯅꯕꯤꯗꯨꯅ ꯅꯨꯃꯤꯠ ꯇꯔꯥꯅꯤꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎꯅꯕ ꯇꯧꯔꯁꯤ ꯂꯥꯏꯕꯨꯡ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯐꯝꯐꯝ ꯆꯥꯐꯝ ꯁꯦꯝꯕꯗꯈꯔꯗꯤ ꯑꯗꯨꯃꯛ ꯀꯨꯏꯅ ꯆꯪꯂꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯈꯖꯤꯛꯇꯪꯗꯤ ꯌꯩꯊꯣꯛꯅꯕ ꯏꯕꯨꯡꯉꯣꯅ ꯈꯔ ꯁꯤꯟꯕꯤꯌꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯐꯔꯦ ꯑꯩ ꯂꯩꯇꯥꯏꯅꯗꯨꯅꯗꯤ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯂꯩꯇꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯀꯨꯟꯖꯣꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯌꯥꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯔꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯇꯥꯡꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯐꯪꯕꯗ ꯌꯥꯝꯅ ꯋꯥꯔꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯊꯧꯋꯥꯏꯒꯤ ꯍꯥꯏꯒꯤ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏꯒꯤ ꯆꯔꯩ ꯐꯤ ꯑꯣꯏꯅꯅꯕ ꯇꯥꯡꯂꯕ ꯆꯔꯩ ꯐꯤ ꯃꯈꯜ 3 ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯆꯔꯩ ꯐꯤ ꯑꯁꯦ ꯃꯍꯥꯛꯅ ꯄꯨꯔꯒ ꯌꯣꯟꯊꯣꯛꯇꯨꯅ ꯄꯩꯁꯥ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯍꯔꯥꯎꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯅ ꯈꯥꯏꯅꯔꯒ ꯃꯗꯣ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯥꯡꯂꯒꯦ ꯍꯥꯏꯅꯔꯗꯨꯅ ꯌꯥꯅꯔꯕꯗ ꯀꯨꯟꯖꯣꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯄꯥꯎ ꯆꯦꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟ ꯈꯥꯏꯒꯠꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯃꯊꯪ ꯄꯥꯎꯖꯦꯜ ꯂꯥꯛꯂꯕꯗ ꯈꯣꯃꯩꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯅꯪꯒꯤ ꯁꯒꯣꯜ ꯁꯦꯕꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯇꯧꯈ꯭ꯔꯦꯗꯀꯣ ꯈꯨꯔꯥ ꯁꯨꯝ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯈꯨꯔꯥ ꯁꯦꯂꯨꯡꯕꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯧꯍꯧꯒꯗꯕꯅꯦꯗꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯄꯨꯡ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯐꯝꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯐꯝꯐꯝ ꯆꯥꯐꯝ ꯁꯦꯝꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 10 20 ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯌꯩꯊꯣꯛꯎ ꯍꯥꯏꯔꯕꯗꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯗꯨꯒ ꯌꯩꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯂꯥꯡꯈꯠꯄꯗ ꯁꯦꯜ ꯈꯔ ꯆꯪꯒꯗꯧꯔꯤ ꯑꯗꯨꯗꯨꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯕ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯑꯗꯨ ꯈꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯨꯃꯤꯠ 5ꯅꯤꯕꯨꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯍꯣꯏ ꯑꯃꯥꯏꯕꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯆꯨꯝꯃꯝꯃꯅꯤ ꯀꯔꯝꯕ ꯑꯃꯥꯏꯕꯅ ꯍꯥꯏꯕꯅꯣꯅꯦ ꯑꯗꯨꯕꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯡ ꯇꯨꯡ ꯑꯅꯤꯃꯛꯀꯤ ꯐꯤꯕꯝ ꯈꯪꯂꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯅꯤ ꯀꯨꯟꯖꯣꯅ ꯍꯥꯏꯕ ꯑꯣꯏꯔꯦ ꯐꯔꯦ ꯈꯨꯔꯥ ꯁꯦꯂꯨꯡꯕ ꯑꯩꯒꯤ 3 ꯁꯦꯟꯖꯥ ꯁꯦꯟꯈꯥꯏ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯇꯤꯟꯅꯕ ꯊꯣꯛꯂꯛꯄꯗ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯒ ꯀꯨꯟꯖꯣꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯣꯏꯗꯅꯗꯤ ꯄꯨꯊꯣꯔꯛꯎꯀꯣ ꯑꯩ ꯆꯠꯂꯦ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯁꯨ ꯆꯠꯀꯗꯕ ꯑꯃ ꯂꯩꯔꯤ ꯐꯅꯤ ꯈꯨꯔꯥ ꯁꯦꯂꯨꯡꯕ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯂꯥꯛ ꯇꯧꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯆꯂꯥꯛ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯟꯒꯦ ꯈꯜꯂꯔꯤ ꯐꯩ ꯍꯣꯔꯦꯟꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯄꯨꯜꯂꯒꯅꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯁꯤ ꯃꯥꯅꯅꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯏꯃꯨꯡꯔꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯇꯤꯜꯂꯔꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯁꯨ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯟꯖꯣꯗ ꯃꯌꯥꯝꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅꯁꯨ
ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯔꯕ ꯆꯔꯩ ꯐꯤ ꯁꯨꯔꯕꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯃꯍꯥꯛꯅ ꯐꯖꯔꯕ ꯆꯔꯩ ꯐꯤ ꯑꯍꯨꯝ ꯑꯗꯨ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯒ ꯂꯥꯏ ꯇꯥꯏꯅꯅꯕꯒꯤꯗꯃꯛ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯑꯊꯦꯟ ꯄꯣꯠ ꯂꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯃꯩꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯈꯣꯃꯩ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯕꯁꯨ ꯈꯪꯉꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕꯁꯦ ꯈꯣꯃꯩ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯁꯨ ꯊꯧꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯈꯣꯃꯩ ꯃꯇꯣꯝꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯟꯖꯣꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯤල් ꯂꯥꯡꯂꯤꯕꯗꯨ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯈꯣꯃꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯅꯃꯛ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯀꯨꯟꯖꯣꯁꯨ ꯈꯪꯂꯤ꯫ ꯈꯣꯃꯩ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯑꯁꯨꯃꯛ ꯌꯦꯡꯂꯤ, ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯒꯤꯗꯤ ꯀꯨꯝꯊꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ, "ꯏꯕꯨꯡꯉꯣ ꯈꯣꯃꯩ, ꯅꯇꯥꯎꯅ ꯇꯧꯔꯤꯕꯁꯤ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯟꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯀꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯅ ꯀꯌꯥ ꯍꯪꯒꯣꯏꯕ꯭ꯔꯥ ꯀꯩꯔꯣ ꯏꯍꯥꯏ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯪꯗꯤ ꯃꯔꯨꯞ ꯃꯄꯥꯡꯅꯤ, ꯃꯇꯦꯡ ꯈꯔ ꯑꯗꯨ ꯄꯥꯡꯁꯤꯜꯂꯨꯗꯅ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯁꯒꯣꯜꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ, "ꯑꯍꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯁꯨ ꯑꯃꯨꯛꯇ ꯂꯥꯏꯒꯤ ꯊꯧꯒꯜꯁꯤ ꯌꯥꯎꯖꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ, "ꯌꯥꯔꯅꯤꯗ, ꯏꯇꯣꯝꯇꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯕ ꯌꯥꯒꯅꯤ, ꯃꯌꯥꯝ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨꯗ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ, "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯊꯥꯡꯖꯤꯜꯍꯧꯔꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯊꯦꯟ ꯄꯣꯠ ꯈꯔ ꯊꯥꯡꯖꯤꯟꯅꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯈꯣꯃꯩꯗ ꯂꯩꯁꯤꯜꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏꯔꯣꯝꯗ ꯃꯅꯤꯡ ꯑꯣꯟꯁꯤꯜꯂꯒ ꯀꯨꯟꯖꯣꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ, "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯅꯍꯥꯛꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯔꯣ? ꯑꯗꯨꯒ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯟꯊꯣꯛꯀꯦ ꯈꯜꯂꯤꯕꯗꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯀꯥꯏ ꯈꯪꯂꯛꯇ꯭ꯔꯤꯉꯩ, ꯈꯨꯟ ꯇꯥꯛꯇ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ"꯫ "ꯈꯣꯃꯩ, ꯅꯪꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯪꯕ꯭ꯔꯅꯦ"? "ꯑꯣꯏ ꯀꯨꯟꯖꯣ, ꯑꯗꯨꯝꯅ ꯀꯔꯤꯝ ꯀꯊꯥꯏꯅꯒꯅꯨ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯑꯗꯨꯅꯤꯗꯅ ꯅꯤꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕ ꯅꯪꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯥ? "ꯀꯨꯟꯖꯣ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯛꯇꯤ ꯇꯧꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯈꯤꯗꯕꯅꯤ, ꯅꯍꯥꯛꯇꯅ ꯍꯧꯖꯔꯛꯄꯅꯤ"꯫ "ꯍꯣꯏ, ꯃꯗꯣ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯔ ꯅꯥꯄꯟ ꯇꯧꯖꯔꯤꯕ ꯅꯍꯥꯛꯀꯤ ꯅꯥꯄꯜ ꯑꯁꯤꯕꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ"꯫ "ꯑꯣ ꯀꯨꯟꯖꯣ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯈꯛ ꯂꯩꯈꯤꯗꯦ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯔꯣꯟꯗ ꯑꯩꯉꯣꯟꯗ ꯀꯦꯔꯛ-ꯈꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯂꯤꯕ꯫ ꯃꯗꯨꯗ ꯅꯠꯇꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯕ"꯫ "ꯏꯇꯥꯎ ꯈꯣꯃꯩ, ꯃꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯪ ꯑꯩ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯅꯪꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯥ, ꯅꯪꯒꯤ ꯅꯆꯥ ꯐꯥꯎꯕ ꯑꯩꯅ ꯃꯊꯪ ꯍꯜꯂꯛꯈꯤꯗꯧꯔꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯐꯥꯊꯕ ꯉꯝꯍꯧꯗꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯕꯤ ꯑꯃꯅ ꯀꯨꯟꯖꯣꯒꯤ ꯃꯀꯣꯛꯇ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯈ꯭ꯔꯦ꯫ ꯀꯣꯕꯤ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯀꯥꯏꯕꯅꯤ꯫ ꯀꯨꯟꯖꯣ ꯁꯥꯐꯨ ꯑꯗꯣ ꯈꯔ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯔꯒ ꯁꯟꯗꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ, "ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ, ꯏꯇꯥꯎ ꯀꯨꯟꯖꯣꯅ ꯃꯉꯣꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯛꯎ ꯍꯥꯏꯗꯅ ꯊꯣꯝꯃꯨꯕ ꯈꯛꯇꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ, "ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ, ꯀꯣꯕꯤ ꯑꯁꯨꯛ ꯀꯟꯈ꯭ꯔꯕꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯊꯣꯝꯍꯜꯂꯤꯕꯁꯤꯕꯣ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ, "ꯍꯧꯖꯤꯛ ꯃꯥꯁꯤ ꯂꯥꯏ ꯇꯣꯡꯉꯤ, ꯃꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯇꯨꯝꯕꯥ ꯀꯥꯏꯕꯒꯨꯝ ꯀꯥꯏꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯥꯏꯕꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯕꯥ ꯀꯥꯏꯒꯨꯝ ꯀꯥꯏꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯣꯕꯤꯅ ꯊꯣꯝꯃꯛꯎ, ꯀꯣꯕꯤ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯗꯤ ꯃꯍꯥꯛ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯀꯣꯛꯀꯤ ꯃꯍꯨꯠꯇ ꯀꯣꯕꯤ ꯑꯣꯏꯅ ꯊꯨꯒꯥꯏꯔꯁꯤ, ꯃꯀꯣꯛꯀꯤ ꯎꯁꯤꯟ ꯇꯧꯔꯁꯤ, ꯀꯣꯕꯤꯗꯣ ꯊꯣꯝꯃꯛꯑꯣꯗꯅ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯀꯣꯕꯤ ꯑꯁꯤ ꯃꯀꯣꯛꯀ ꯊꯣꯝꯈꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯉꯥꯡ ꯁꯛꯂꯤꯕꯗꯣ ꯀꯨꯟꯖꯣꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ "ꯍꯧꯖꯤꯛꯇꯤ ꯀꯣꯕꯤꯁꯨ ꯀꯥꯏꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯥꯐꯔꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯂꯥꯏ ꯇꯩꯅꯕ ꯍꯧꯔꯒꯦ꯫
ꯂꯥꯏꯔꯣꯟ ꯈꯪꯗꯕ ꯑꯄꯪꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯈ꯭ꯔꯣ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯑꯧ ꯐꯅꯤ ꯐꯅꯤ ꯏꯙꯧꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯌꯥꯖꯔꯕꯅꯤ ꯃꯌꯥꯝ ꯈꯒ ꯍꯟꯗꯣꯛꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯗꯤ ꯌꯥꯡꯒꯣꯏ ꯁꯪꯒꯣꯜꯗ ꯀꯥꯈꯠꯂꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯣ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ